ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯁꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯇꯪ ꯍꯥꯏꯕ ꯇꯥꯏ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯃꯥꯡꯒꯤ 2024ꯗ ꯂꯨꯄꯥ 50,000 ꯗꯣꯛꯇꯔ ꯃꯩꯅ ꯃꯤꯡꯑꯣꯏ ꯄꯟꯖꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯁꯥꯟꯇꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯂꯨꯄꯥ 50,000 ꯁꯤꯟꯅꯕꯤꯈ꯭ꯔꯦ 2025ꯗꯁꯨ 30,000 ꯑꯃ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯄꯤꯕꯤꯔꯦ ꯁꯣ ꯍꯟꯗꯛꯀꯤꯁꯨ ꯑꯃꯨꯛ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ 1,194ꯒ ꯍꯧꯖꯤꯛ ꯁꯨꯔꯛꯏꯁꯦ 94 ꯐꯥꯎꯕ ꯏꯄꯤꯁꯣꯗꯁꯤ ꯁꯨꯔꯛꯑꯦ ꯇꯤꯜꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯑꯃꯨꯛ ꯏꯄꯤꯁꯣꯗꯁꯤꯒꯤ 2,000ꯁꯨ ꯁꯨꯔꯛꯀꯗꯧꯔꯕꯅꯤꯅ ꯑꯃꯨꯛ 50,000 ꯑꯃ ꯄꯤꯕꯤꯔꯝꯃꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯁꯤꯒꯤꯗꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯂꯚꯔꯁꯤꯡ ꯐꯦꯟꯁꯤꯡ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯇꯥꯕꯁꯨ ꯃꯌꯥꯝ ꯂꯩ ꯁꯨꯡꯇꯥ ꯇꯥꯗꯕꯁꯨ ꯂꯩ ꯑꯗꯨꯒ ꯇꯥꯕꯤꯔꯤꯕꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯤ ꯃꯁꯤꯅ ꯊꯋꯥꯏ ꯑꯣꯏꯖꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯃꯁꯤꯅ ꯌꯥꯝꯅ ꯑꯆꯧꯕ ꯑꯩꯈꯣꯏ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯖꯔꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯗꯒꯤ ꯂꯥꯛꯄ ꯔꯦꯚꯦꯅ꯭ꯌꯨꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯆꯂꯥꯏꯕ ꯉꯝꯖꯔꯤꯕꯅꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯑꯗꯨꯒ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯏꯆ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯑꯩꯈꯣꯏꯁꯤꯅ ꯂꯣꯏ ꯉꯝꯖꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯅꯨꯡꯁꯤꯕꯤꯗꯅ ꯄꯤꯕꯤꯔꯛꯂꯤꯕ ꯑꯗꯨꯒꯤ ꯁꯌꯥꯡ ꯑꯩꯈꯣꯏꯒꯤ ꯀꯨꯔꯥꯎ ꯃꯈꯣꯡꯗꯒꯤ ꯃꯩꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯁꯥꯟꯇꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯃꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯊꯥꯒꯠꯆꯔꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯡ ꯃꯌꯥꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯅꯨꯡꯉꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯆꯕꯅꯤ ꯑꯗꯨꯒ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯑꯩꯈꯣꯏꯅ ꯏꯄꯤꯁꯣꯗꯁꯤꯡ ꯑꯁꯤ 30 ꯈꯨꯖꯤꯡ ꯑꯣꯏꯕ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯝꯖꯔꯤ ꯃꯌꯥꯝꯅ ꯇꯥꯕꯤꯕꯁꯤꯡꯅ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯀꯣꯃꯦꯟ ꯑꯃ ꯄꯤꯕꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯒꯤꯐ ꯑꯋꯦ ꯃꯆꯥ ꯀꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯖꯔꯤ ꯑꯗꯨꯒ ꯆꯥꯝꯃ ꯁꯨꯔꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ 10,000 ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯅ ꯇꯥꯔꯤꯕꯁꯤꯡꯗꯁꯨ ꯀꯥꯟꯅꯕ ꯑꯗꯨꯝ ꯄꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯣ ꯁꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯐꯦꯃꯤꯂꯤꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯗꯣꯛꯇꯔ ꯃꯩꯅ ꯃꯤꯡ ꯄꯟꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥ ꯁꯥꯟꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯨꯟꯅ ꯂꯨꯄꯥ 1,30,000 ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎꯗ ꯗꯥꯏꯔꯦꯛ ꯄꯤꯕꯤꯔꯛꯄꯁꯦ ꯀꯦꯁ ꯑꯣꯏꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯈꯪꯍꯟꯖꯕꯅꯤ ꯊꯦꯡꯛ ꯌꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯅꯨꯡꯁꯤꯕꯤꯕꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯃꯌꯥꯝ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯕꯤꯗꯨꯅ ꯉꯁꯤꯒꯤ ꯃꯌꯥꯝꯅ ꯄꯥꯝꯅ ꯇꯥꯟꯅꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ Thank you.